MALEM gi MAPHAM KAYADA PANGTHOKNABAGUM International Olympic Day gi Thouram ngasi District Olympic Association DOA THOUBAL na SHINDUNA KSHETRILEIKAI HAOTABI gi District Olympic Association gi Office Complex ta Pangthok-Khre Move, Learn, Discover Together for a Better World haiba theme da Association asigi complex ta leiba multi-purpose indoor stadium da pangthokiba Thouram aduda District Youth Affairs and Sports Officer Deben Moirangthem, District Olympic Association THOUBAL gi President Mutum Mani amadi Sai NERC Takyal Imphal gi Hanigi Assistant Director Konsam Michael amadi THOUBAL District ki tongan ba Sports Association singi thaupuba kayana mathang sidna athoiba mitunglen Thouram mapu amadi akhanaba mitunglen singoina saryaki District Olympic Association gi firal chingkatuna haudokiba Thouram aduda DOA gi General Secretary M Modusudona Thouram gi nunggi oiba warol piraduna hai Haugalakliba naha kayana mayai kaba chinjak chasinduna ranba lambida chatkigadaba adu International Olympic Committee na piriba theme asigi makada punna chatminaduna sana khonabada mai onsinduna yaifaba malem ama oihanaba honaminasi haibagi wakalonda ngasigi Thouram asi pangthokpani haina mangna phongdoki Thouram aduda athoiba mitunglen gi warol piraduna District Youth Affairs and Sports Officer Deben Moirangthem na hai Olympic Day amadi Players Day na chingba Thouram kaya aikoina pangthokpa si yamna maruoi District Olympic Association of Shinduna Olympic Day gi Thouram pangthokpa si thaganingai ni matung tarakpa chahi singdadi hena chauna pangthoknaba panasi sanaroi singna pukning sonthadana kanna hotnaduna mai pakpa sanaroi amamam oinaba panasi masida mahaki maikaidagi pangbu yaba mateng pangge hainasu mang phongdoki